Tungan social media masung sephongi maruoiba I pau khara myamda share tawjage Zirbam Helga GP gi Pradhan L Somerendro Pusungi nungkhalda leiba farmhouse ani Kuki khulai paiba singna mai thadok piram le hairi Kuki Mar militant singna Borobrekra police station da landarakre Meitei gi yum Mei Tharamle Mar village volunteer gi miyoi sing phagatuna chairak pigedabani haina jalna phongdorakle Zirbam gi Borobrekra police station da ngarang ayuk pung manga makharom tarakpada Kuki militant singna bom yauna akan momong da landarakhibaga loinina militant singna Zakura Thor da leiba Meitei gi yum Mei Tharamle hairi Zirbam amadi Ferzol da base of Mar village volunteer na Barak Valley dagi Meitei state police satkinaba akanba warning tawrakraba matung ngarang gi landa adu satharkibani hairi Police tagi phangba pauna hai Boropetra police station gi manung sanba Dola Khan dagi Kuki Mar militant changlaglaga Zakura Thor part 2 dagi ngarang ayuk pung manga makhairom tabadagi Boropetra police station da bom tararom kapsilakpaga loinina nongmai round kaya kaptun landarakibani hairi Maduda state force ki maikhaidagi su handuna nakal ani gi marakta akan momongda khut thongnakibani bom yauna nongmai kapsilakpa aduda police station asida lairiba CRPF personnel singi prefabricated house ta thamba freezer ama yauna polam kaya amangata thoki masita natana Kuki militant singna mayung mai thakibadagi police station asida sangjafam lauduna awaba tarba miyam gi polam kharasu amangata thoki hairi amoromda militant singa duna Zakura Thor da leiba Patanjali gi thau amadi samana sungpham amaga Meitei gi yum amaga bom langsingduna thugairam khi madugi mathakta haukiba tha kharagi manungda Kuki militant singna hanna mai thakiba thodokta mapung phana maina saktuna leiriba Haisnam Premchan kauba miyoi amagi mayumsu mai thadoklam khi CRPF Manipur Police Commando yauna security sing mafam aduda sangsinduna akan momongda khuthongnabada Kuki Mar militant ani phibam luna sokhi soklaba militant ani adu thela gari amada haptuna puthokiba unahauki hairi loinana mafam aduda ngarang ayuk pung tarit adwai phawba akan momongda khuthongnaraba matungda Kuki Mar militant sing adu senkhibani hairi nakal amromda Kuki zo Mar arm group na ngarang ayuk Boropetra police station da akan momongda landarakpatana tana Meitei gi yum Mei Tharamkhiba thodok ziri apunba lup jalna akan momongda condemn torakle loinana Kalingarda leiba Blooming Flower Foundation School building Mei Tharamkhiba thodok ama Meitei de maral siraduna Mar village volunteer na ngarang serol ama thoktuna Barak Valley de leiriba Meitei sing police IRB Barak Valley thadoglaga satkhinaba akanbu wafam thamkiba adubusu akanbu mongda yaningdaba phongdorakle loinana Mar village volunteer gi miyoi sing phaduna makhoigi mathakta logi oiba action lokhatpiu hainasu state ki lengakta taksilakle Khwairaman Kaithel Phambi sing irang horakre Social Welfare Department na Khwairaman Ima Kaithel gi porpham makhata thong pansilambagi mayokta Kaithel Phambi sing irang horakre Khongjang aduda saruk yakiba Khwairaman Ima Kaithel gi Joint Coordinating Committee KICC gi convener Laisram Memana hai Mahut amadi IMC gi makhata leiriba Kaithel asida Social Welfare Department na Kanada su taklamdana thong pansilamba laibak thibani athubu matamda thong lokthoktrabadi department asigi asawasang sing sopa nanghangeni haina phongdokhi Mahakna makhataraduna hai state asigi historical monuments singi manungda ama oiriba Khwairaman Kaithel da aron athup tawduna ahing da thong pansilamba yaningde mari leinaba mahut department da taklamdana amadi ima singda khangalamba leitana Social Welfare Department na thika loromliba asi asoba asoiba amani Kaithel asida Social Welfare Department na thika loba ima sing taklamdaba aningba apamba tawba yabagi hak leite haiki Porpham makhada thong pansinba asina posai thamba sandabagi mathakta posai leiba lakpa amadi yoliba singda asokapan yawba mayoknare leita laira sing mating pangnaba leiriba Social Welfare Department na narol da thika tawduna paisa tanaba honariba si khudaktagi lepkadabani natrabadi Kaithel Phambi singna akanba khongjang changsilagani hainasu Laisram Memana phongdokhi Chief Minister N Biren sindokpagi wafam leite Bharatiya Janata Party BJP na lusingba lengak asida lusingba natraga Chief Minister sinbagi wafam leite haina Forest Minister Thongam Biswajit na phongdokre ngasi ahanba Manipur Rifles ki parade ground da pangthokhiba samaga kunthra suba Manipur Police Rising Day gi thormgi chief guest oina saruk yaraba matungda makhata na paumi singda hangba wahangi pakhum piraduna Minister Biswajit na hai Chief Minister N Biren bu Chief Minister gi phamdagi lokthokpagi wafam sing pauche singda phongliba si yumpham yawdaba aranba pauni Manipur Legislative Assembly ki Speaker T.S. Sadebrata yauna BJP ki MLA Tharamle.Jaal lamai taruk panba memorandum ama Prime Minister da pisin kibadu lusingba sindopaka mari leina de haiki ningsingba yabadi thas ki 15 da National Channel ama oiriba Aastak ta Speaker yauna Minister amadi BJP da yawba MLA Tharamle.Jaal Chief Minister N Biren sindoknaba memorandum pikre haina phongdokhibani pisin kriba memorandum aduda Minister Biswajit masamaksu yauribani adubu Minister Biswajit Speaker T.I. Sadebrata yauna BJP ki MLA singda paumi singna Chief Minister sinbagi wafam hangba matamda paukhum piu haiba yadana leithokibani ngasi pangthokiba thoram adudasu Minister Biswajit na wahang asigi paukhum pidana nathaikhibani hainasu asumna phongdokle
Puya Mei Thabagi Ningsing Thorum Kangla Utra Mamangda Pangthokre Kha Nongpok Asia sahi kaya maning tamba leibak oirakhiba adungagi iramdam kangleipak ngasigi Manipur asi manat amasung laining laisol laijarakhi adubu laibak thibadagi mapalamdagi sisilakhiba hu puba nonglai amana khunagi phaja phajarba isak iral kaya mang takhanki haina Puya Mei Thakhibagi apunba ningsing lup Puma Nilgi Sirol amana hairi Sirol aduna makha takhibada asigumba thawdoksingi manungda iningthau pamhaibana pankhiba hawkhiba kumja lising amaga satret sumna mapangi August kungani pan thawan thagi kungu humdoini panba Bengali tha Badra maski tara tarok thon misak marini panba yumsa kaisa numitki matungdagi hawraga kumja lising amaga satret nipugni pangi me nipan kalen thagi tarani panba phawba sanglaba sahi kunsha nipan ga tha nipan numitarani asigi manungda iramda masigi inatki saktamda sauna akaiba thokhi Mayang lamoiba Santidas ko saina ining thau garbani was pamhaibada Meitei mayengna iba lairik sing asi migi lairik nate laigi lairik ni yamna arubani maiding ngamna thadoklo haiduna thawinsin amaga loinina aphangba lairik makhai paisinduna kangla utra mamangda Krishna lising amaga satret kunthagani thoi October manga meragi tara tarini panba nongmaijing numita Mei thadok pikhi hairiba numida sibu Puya Mei Thakhibagi apunba ningsing lup Pumanil kanglai lisang sinna pangthoktuna lakli handak sahigi oina iribaga sida thogliba awaba kaya asiki yenglaga ngasi October 18 meragi tara tarini panba thangje numit 2024 asida laigi oiba thoram tamak kangla utra mamangda pangthokre thoram asi pakthok chawthoktana pangthoktabagi iraisa miyamna su ngakpinaba haijari loina powari ga amamba numit harau kumai amata pangthoktanaba-su haijari haina Pumanin kanglipaki convener Dara Khurai jamgi serol amana asumna phongdorokli makha tarakpa update ta thaski tangkun ga manga ayuki pung 13 makhai tarakpa matamda JDU dagi karakhiba MLA manga BJP de chongsin khibagi case ka mari lenena speaker tribunal da hearing sathagadori haina phongdorokli makha tarakpa update ta Arambai Tengol gi PRO Robin Mangang khoirakpamna thamlakpa wafum matang myamra sia tawjage korongam da khuman gi apokpi ima amadi mahaki mase aigine isanupi na ima gi khumlang laman singduna isada yawba kidni phawba pithoktuna saurba dharma ama miyamda upire tungi punsida imasu isalsu punsi nungsangba amadi nada yektaba taipung mapugi seba phangba oirasanu haina Arambai Tengol gi PRO Robin Mangang khoirakpamna asumna phongdorokle